ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ. ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯖꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥ ꯂꯝꯀꯤꯠ ꯂꯝꯍꯥꯏꯕꯗ ꯃꯆꯤꯟ ꯀꯟꯕꯗ ꯃꯃꯤꯡ ꯆꯠꯂꯤ. ꯃꯥꯕꯨ ꯉꯥꯡꯅꯕ ꯉꯝꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ. ꯃꯄꯥꯕꯨꯡ ꯅꯤꯡꯊꯧ ꯂꯝꯉꯥꯛꯄꯅꯁꯨ ꯃꯥꯕꯨ ꯉꯥꯡꯅꯕ ꯉꯝꯗꯦ. ꯇꯧꯕꯒꯤꯗꯤ ꯃꯆꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯅ ꯄꯣꯛꯄ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯑꯄꯣꯛꯄꯤ ꯃꯃꯥ ꯂꯩꯈꯤꯗꯦ. ꯃꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯕꯅ ꯌꯥꯝꯅ ꯀꯦꯅ ꯅꯧꯅ ꯌꯣꯛꯂꯛꯄꯗꯒꯤ ꯑꯗꯨꯝ ꯅꯥꯎ ꯆꯥꯎꯈ꯭ꯔꯕꯅꯤ. ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯌꯥꯏꯁꯅꯥ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ. ꯍꯦ! ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ! ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯕ ꯌꯥꯔꯣꯏ! ꯑꯁꯨꯝꯅ ꯂꯥꯎꯔꯛꯄ ꯇꯥꯕꯁꯤꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯁꯨ ꯑꯇꯣꯞꯄ ꯃꯆꯥ ꯏꯕꯦꯝꯃ ꯁꯦꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯏ. ꯃꯌꯥꯝ ꯑꯗꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯌꯥꯏꯁꯅꯥꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ. ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯃꯛ ꯇꯥꯟꯊꯣꯛꯈꯣ! ꯆꯥꯛ ꯄꯨꯈꯝ ꯃꯆꯥꯁꯤꯃ ꯐꯥꯎꯕ ꯆꯨꯝꯅ ꯄꯥꯏꯕ ꯍꯩꯇꯦꯅꯦ! ꯀꯔꯝ ꯍꯥꯏꯅ ꯄꯥꯏꯔꯤꯅꯣ? ꯑꯩꯉꯣꯟꯗꯒ ꯍꯩꯖꯤꯜꯂꯛꯑꯗꯅ! ꯏꯄꯥ ꯅꯤꯡꯊꯧ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯃꯛ ꯇꯥꯟꯊꯣꯛꯈ꯭ꯔꯁꯦ! ꯒꯤꯔꯤ ꯒꯤꯔꯤ ꯍꯦꯛꯇꯛꯏ. ꯎꯄꯥꯏ ꯂꯩꯇꯦ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯁꯨ. ꯃꯔꯝꯗꯤ ꯃꯆꯥ ꯏꯕꯦꯝꯃꯒꯤꯗꯃꯛꯇꯅꯦ ꯍꯥꯏꯗꯨꯅ ꯊꯝꯕ ꯑꯣꯏꯕꯅ ꯃꯆꯥ ꯏꯕꯦꯝꯃꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯛꯂꯕꯗꯤ ꯑꯗꯨꯝ ꯇꯥꯟꯊꯣꯛꯄꯗ ꯇꯥꯔꯤ. ꯑꯁꯨꯝꯅ ꯄꯨꯜꯂꯝꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯃꯥꯒꯤ ꯃꯥꯒꯤ ꯃꯊꯧ ꯇꯧꯕ ꯊꯣꯛꯅꯈ꯭ꯔꯦ. ꯃꯄꯥꯕꯨꯡ ꯅꯤꯡꯊꯧ ꯑꯗꯣ ꯃꯆꯥꯅꯨꯄꯥ ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯥꯏꯈꯣꯡꯕꯒ ꯀꯨꯞꯅ ꯋꯥ ꯈꯟꯅꯔꯤ. ꯏꯪꯅ ꯆꯤꯛꯅ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯃꯊꯥ ꯁꯥꯅ, ꯏꯕꯨꯡꯉꯣ, ꯅꯆꯟꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯏꯪꯅ ꯇꯞꯅ ꯂꯩꯔꯛꯀꯗꯧꯔꯤꯕꯅꯣ? ꯃꯤ ꯑꯃꯠꯇ ꯇꯤꯟꯅꯕ ꯌꯥꯗꯦ. ꯃꯥꯅ ꯌꯥꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ. ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯕꯅꯤ, ꯃꯁꯤꯁꯨ ꯇꯥꯟꯊꯣꯛꯈ꯭ꯔꯦ. ꯐꯔꯦꯅꯦ, ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ. ꯃꯁꯦ ꯈꯔ ꯂꯥꯛꯅꯗꯕ ꯌꯥꯔꯣꯏꯗꯧꯔꯤ. ꯍꯟꯗꯛꯇꯤ ꯃꯥꯒꯤ ꯃꯅꯥꯏ ꯑꯃꯠꯇ ꯊꯝꯃꯨ. ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯥꯏꯈꯣꯡꯕꯗꯨ ꯃꯆꯜꯅꯨꯄꯤꯒꯤ ꯈꯟꯕꯗ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯦ. ꯇꯞꯅ ꯍꯥꯏꯔꯛꯏ. ꯏꯄꯥ ꯏꯕꯨꯡꯉꯣ, ꯏꯆꯜꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅꯅꯕ ꯃꯤ ꯑꯃꯇꯪꯗꯤ ꯊꯝꯁꯤ. ꯃꯥꯒꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯤ. ꯑꯣꯟꯊꯣꯛꯄꯅꯤ ꯃꯁꯤ ꯑꯉꯥꯡꯁꯦ. ꯍꯟꯗꯛꯇꯤ ꯅꯨꯄꯥ ꯑꯣꯏꯅ ꯊꯝꯃꯁꯤ. ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ. ꯅꯪꯅ ꯍꯥꯏꯒꯨꯝꯂꯗꯅ ꯍꯟꯗꯛꯇꯤ ꯅꯨꯄꯥ ꯑꯣꯏꯅ ꯑꯃꯨꯛ ꯊꯝꯂꯁꯤ. ꯃꯥꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯒꯤ, ꯂꯩꯁꯨ ꯊꯥꯕꯒꯤ ꯃꯅꯥꯏ ꯑꯃꯠꯇ ꯊꯝꯃꯨ. ꯃꯁꯥꯅ ꯂꯣꯏꯅ ꯍꯣꯠꯅꯍꯟꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ. ꯑꯩꯅ ꯌꯥꯝꯅ ꯃꯃꯥ ꯃꯁꯛ ꯈꯪꯖꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯨꯅ ꯇꯧꯕꯁꯤꯗꯅꯦ ꯃꯥ ꯌꯥꯝꯅ ꯂꯝ ꯍꯦꯟꯒꯗꯧꯔꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯃꯆꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯒꯤꯗꯃꯛꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯃꯥꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅꯅꯕ ꯅꯨꯄꯥ ꯑꯃ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯅꯅꯕ ꯁꯒꯣꯜ ꯄꯥꯎ ꯆꯠꯂꯝꯃꯤ. ꯁꯒꯣꯜ ꯂꯥꯟꯃꯤꯅ ꯈꯨꯜ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯄꯥꯎ ꯆꯦꯜꯂꯝꯃꯤ. ꯇꯥꯎ ꯇꯥꯎ ꯇꯥꯎ! ꯇꯥꯗꯕꯁꯤꯡ ꯇꯥꯍꯧꯔꯣ! ꯍꯌꯦꯡꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯃꯆꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯒꯤꯗꯃꯛꯇ ꯃꯥꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯣꯡꯂꯣꯏ ꯑꯣꯏꯅꯅꯕ ꯅꯨꯄꯥ, ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯕ ꯅꯨꯄꯥ, ꯍꯥꯏꯕꯗꯤ ꯄꯥꯈꯪ ꯑꯃ ꯈꯟꯖꯒꯗꯧꯔꯤ. ꯑꯄꯥꯝꯕꯁꯤꯡꯅ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯆꯥꯡꯌꯦꯡ ꯌꯥꯎꯔꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯅꯤꯡꯊꯧꯅ ꯈꯪꯍꯜꯂꯛꯂꯤ. ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯎ ꯆꯦꯜꯂꯝꯃꯤ. ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯃꯠꯇꯅ ꯃꯆꯥꯅꯨꯄꯥ ꯑꯣꯏꯕ ꯑꯃꯠꯇꯗ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯕ ꯄꯥꯝꯂꯝꯗꯦ. ꯃꯔꯝꯗꯤ ꯃꯆꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯤꯕꯅꯤ. ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯕ ꯈꯨꯜ ꯑꯃꯗꯅꯤ ꯁꯒꯣꯜ ꯂꯥꯟꯃꯤꯅ ꯄꯥꯎ ꯆꯦꯜꯂꯝꯕꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯃꯆꯤ ꯃꯆꯤꯗ ꯄꯨꯜꯂꯝꯕ ꯅꯨꯄꯥ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯅꯨꯄꯤ ꯑꯃꯅ ꯍꯥꯟꯅ ꯍꯦꯛꯇ ꯍꯧꯔꯛꯏ. ꯏꯁ! ꯃꯥꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯒ ꯃꯤ ꯈꯨꯗꯤꯡꯃꯛꯄꯨ ꯃꯤꯅꯥꯏ ꯑꯣꯏꯅ ꯎꯕ! ꯍꯦꯔꯥ! ꯑꯩꯒꯤ ꯏꯆꯥꯁꯤꯡꯗꯨꯕꯨ ꯍꯌꯦꯡ ꯆꯠꯀꯦ ꯀꯥꯏꯅ ꯍꯥꯏꯔꯛꯂꯕ ꯃꯈꯣꯡ ꯑꯗꯣ ꯑꯅꯤꯃꯛ ꯊꯨꯗꯦꯛꯀꯗꯕꯅꯤ. ꯁꯨꯡꯆꯠ ꯆꯠꯍꯜꯂꯣꯏ. ꯅꯨꯄꯤ ꯑꯃꯅꯁꯨ ꯑꯃꯨꯛ ꯈꯨꯝꯂꯛꯏ. ꯑꯗꯨꯅꯦ ꯏꯆꯦ, ꯆꯠꯍꯟꯕ ꯌꯥꯄꯣꯠꯇꯦ. ꯃꯣꯏꯗꯤ ꯑꯉꯝꯕ ꯊꯧꯅꯤ, ꯃꯤꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯅꯤ. ꯅꯨꯄꯥ ꯑꯃꯅ, ꯍꯌꯦꯡꯋꯥꯏ ꯇꯊꯤ ꯇꯊꯤ ꯉꯥꯡꯉꯒ ꯏꯔꯥꯜ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯜꯂꯒꯅꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯇꯣꯏꯁꯦ. ꯉꯝꯃꯣꯏ ꯉꯝꯃꯣꯏ, ꯑꯩꯈꯣꯏ ꯆꯠꯆꯔꯣꯏ. ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯃꯣꯏꯒꯤ ꯀꯣꯅꯨꯡꯅ ꯄꯤꯕ ꯑꯋꯥꯃꯜꯒ ꯄꯥꯝꯖꯗꯦ. ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯈꯪꯕ ꯉꯝꯒꯗꯒꯦ? ꯃꯥꯒꯤ ꯁꯥꯔꯩ ꯏꯟꯕ ꯉꯝꯗꯗꯅꯅꯦ ꯆꯦꯟꯊꯣꯔꯛꯄ ꯉꯥꯛꯇꯅꯤ. ꯑꯁꯨꯝꯅ ꯃꯆꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯒꯤ ꯈꯣꯡꯕꯨ ꯑꯣꯏꯅ ꯆꯠꯅꯤꯡꯕ ꯃꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ. ꯑꯗꯨꯕꯨ ꯈꯨꯜ ꯑꯗꯨꯗ ꯏꯪꯕ ꯀꯧꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ. ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯂꯩꯕ ꯏꯃꯨꯡ ꯑꯃꯅꯤ. ꯃꯌꯥꯏ ꯑꯣꯏꯔꯞ ꯅꯨꯡꯉꯥꯏꯕ, ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯏꯃꯨꯡ ꯑꯃꯈꯛꯅꯤ. ꯏꯪꯕ ꯃꯄꯥ ꯃꯃꯥ ꯑꯃꯗꯤ ꯃꯅꯥꯎ ꯅꯨꯄꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ. ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯄꯥꯎ ꯑꯃꯗꯤ ꯁꯒꯣꯜ ꯂꯥꯟꯃꯤꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯏꯪꯕꯅ ꯑꯄꯣꯛꯄ ꯃꯄꯥꯗ ꯍꯪꯂꯝꯃꯤ. ꯕꯥꯕꯥ, ꯉꯁꯥꯏ ꯁꯒꯣꯜ ꯂꯥꯟꯃꯤꯅ ꯄꯥꯎ ꯆꯦꯜꯂꯛꯂꯝꯕꯗꯣ, ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯈꯣꯡꯕꯨ ꯑꯣꯏꯅꯅꯕ ꯍꯥꯏꯕꯗꯣ, ꯑꯩ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯂꯨꯒꯦꯗ. ꯃꯄꯥꯗꯨ ꯏꯉꯛ ꯉꯛꯅ, ꯑꯩꯗꯤ ꯈꯪꯗꯦꯍꯦ ꯏꯕꯨꯡꯉꯣ, ꯅꯃꯥꯗ ꯍꯪꯉꯨꯀꯣ. ꯆꯣ ꯅꯃꯥꯗ ꯍꯪꯉꯨ. ꯌꯥꯝꯅ ꯁꯥꯔꯩ ꯀꯜꯂꯦ ꯍꯥꯏꯕꯅꯤ ꯃꯆꯥ ꯏꯕꯦꯝꯃꯗꯨꯕꯨ. ꯈꯪꯗꯦ, ꯅꯃꯥꯗ ꯍꯪꯉꯨꯀꯣ.
ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯏꯪꯕꯒꯤ ꯑꯄꯣꯛꯄꯤ ꯃꯦꯝꯇꯣꯟꯁꯨ ꯈꯨꯝꯂꯛꯏ ꯇꯞꯅ꯫ ꯏꯕꯨꯡꯉꯣ ꯆꯧꯕ, ꯏꯃꯥꯗꯤ ꯆꯠꯍꯟꯅꯤꯡꯗꯦꯕꯣ꯫ ꯅꯠꯇꯦ, ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯈꯣꯡꯕꯨ ꯑꯣꯏꯅꯤꯡꯂꯤꯕꯗꯨꯕꯣ? ꯅꯅꯥꯎ ꯅꯨꯄꯥꯒ ꯅꯪꯒꯁꯦ ꯏꯃꯥꯒ ꯅꯪꯒꯤ ꯄꯥꯕꯒꯅ ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯌꯦꯡꯖꯔꯤꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯁꯥꯔꯩ ꯀꯟꯕ ꯃꯤꯋꯥ ꯃꯩꯁꯥ ꯂꯥꯡꯕꯗꯨꯗꯤꯅꯦ ꯑꯣꯏꯍꯟꯅꯤꯡꯗꯦ꯫ ꯌꯦꯡꯉꯨ, ꯌꯥꯝꯅ ꯍꯥꯏꯉꯝ ꯇꯧꯉꯝꯃꯤ ꯍꯥꯏꯅꯤ꯫ ꯑꯁ, ꯏꯃꯥꯗꯤ ꯀꯤꯖꯩꯕꯨ ꯏꯕꯨꯡꯉꯣ ꯆꯧꯕ꯫ ꯏꯪꯕꯅ ꯇꯞꯅ ꯅꯣꯛꯂꯒ, ꯏꯃꯥ, ꯀꯩꯁꯨ ꯈꯟꯕꯤꯔꯨꯅꯨꯁꯦ, ꯑꯩꯅ ꯁꯨꯝ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯇꯝ ꯈꯔꯗꯤ, ꯌꯥꯗ꯭ꯔꯒꯅ ꯀꯣꯛ ꯇꯣꯛꯊꯣꯛꯑꯒ ꯂꯣꯏꯔꯦ꯫ ꯃꯃꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯏꯕꯨꯡꯉꯣ ꯆꯧꯕ, ꯅꯠꯇꯦ, ꯑꯩꯈꯣꯏꯁꯦ ꯆꯥꯕ ꯊꯛꯄ ꯋꯥꯠꯄꯃꯛꯁꯨ ꯅꯠꯇꯦ꯫ ꯃꯖꯥ ꯏꯕꯦꯝꯃꯗꯣ ꯋꯥꯉꯥꯡ ꯌꯥꯝꯅ ꯊꯤ ꯍꯥꯏꯅꯩ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯤ ꯑꯃꯠꯇꯗ ꯅꯣꯡꯃꯇ ꯐꯖꯅ ꯉꯥꯡꯗꯦ ꯍꯥꯏꯕꯅꯤ꯫ ꯏꯕꯨꯡꯉꯣ, ꯏꯃꯥꯗꯤ ꯄꯥꯝꯈꯤꯗ꯭ꯔꯦꯗ꯫ ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯂꯧꯁꯨ ꯂꯣꯏꯔꯦ, ꯊꯕꯛꯀ ꯍꯦꯟꯅ ꯂꯩꯕꯁꯨ ꯅꯠꯇꯦ, ꯅꯆꯥ ꯑꯃꯨꯛꯇ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯖꯔꯨꯒꯦ꯫ ꯉꯥꯡꯖꯁꯅꯨ, ꯆꯩꯅꯥ ꯐꯥꯎꯒꯗꯕꯁꯨ ꯅꯠꯇꯦ, ꯆꯩꯅ ꯀꯟꯒꯗꯕꯁꯨ ꯅꯠꯇꯕꯗꯨꯕꯨ꯫ ꯃꯃꯥ, ꯅꯆꯥ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯛ ꯊꯋꯥꯏ ꯇꯥꯅ ꯄꯥꯝꯖꯔꯁꯤꯕꯨ ꯀꯣꯛ ꯌꯥꯎꯍꯟꯕꯤꯈ꯭ꯔꯣ ꯀꯩꯗꯧꯒꯦ ꯅꯪꯕꯨ ꯃꯃꯥ? ꯆꯥꯡꯌꯦꯡꯗ ꯈꯟꯕ ꯈꯟꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯍꯣꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯅꯣꯡꯃꯇ ꯐꯨ ꯆꯩꯗꯨꯅ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯋꯥꯁꯨ ꯇꯥꯗꯦ꯫ ꯃꯖꯥ ꯏꯕꯦꯝꯃꯅ ꯉꯥꯡꯕ ꯁꯛꯄꯗꯣ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯀꯣꯛ ꯇꯣꯛꯆꯕꯒꯤ ꯋꯥꯅꯤꯗꯅ꯫ ꯍꯣꯏ ꯍꯣꯏ, ꯌꯦꯡꯉꯣ, ꯂꯥꯏꯕꯛ ꯌꯦꯡꯉꯣ, ꯄꯥꯝꯗꯤ ꯄꯥꯝꯈꯤꯗ꯭ꯔꯦ ꯑꯣꯟꯊꯣꯛꯅ꯫ ꯑꯗꯨꯒꯅꯦ, ꯅꯪꯅ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯕ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ, ꯑꯍꯧꯕ ꯅꯨꯃꯤꯠꯇꯗꯤꯅꯦ ꯆꯠꯄ ꯌꯥꯗꯦ, ꯑꯔꯣꯏꯕ ꯅꯨꯃꯤꯠꯇ ꯆꯠꯂꯣ꯫ ꯑꯦ, ꯀꯔꯤꯒꯤꯅꯣ ꯏꯃꯥ? ꯀꯣꯟꯅ ꯍꯥꯏꯒꯦ, ꯆꯠꯄꯒꯤ ꯑꯌꯥꯕꯗꯤ ꯄꯤꯔꯦꯗꯅ, ꯃꯔꯝꯗꯣ ꯑꯩ ꯀꯣꯟꯅ ꯍꯥꯏꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯦ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯗꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯂꯣꯝꯗꯁꯨ ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯖꯥ ꯏꯕꯦꯝꯃ ꯃꯥꯒꯤ ꯈꯣꯡꯕꯨ ꯑꯣꯏꯅꯅꯕ ꯃꯤꯑꯣꯏ ꯈꯟꯕꯒꯤ ꯆꯥꯡꯌꯦꯡ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯝ ꯊꯦꯡꯅ ꯅꯨꯃꯤꯠ ꯇꯥꯔꯕ ꯐꯥꯎꯕꯗ ꯆꯥꯡꯌꯦꯡ ꯑꯗꯨ ꯌꯥꯎꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯥꯛꯂꯝꯗꯦ꯫ ꯀꯣꯅꯨꯡꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯔꯗꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯏꯀꯥꯏꯕ ꯄꯨꯝꯕ ꯑꯁꯥꯎꯕ ꯑꯣꯟꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯌꯥꯏꯁꯅꯥꯗ ꯂꯣꯏꯅ ꯍꯩꯊꯔꯛꯂꯦ꯫ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃꯠꯇ ꯐꯥꯎꯕ ꯂꯥꯛꯇꯦꯅꯦ, ꯐꯖꯔꯤꯕ꯭ꯔꯣ ꯍꯥ? ꯂꯩꯕꯥꯛ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯏꯕꯦꯝꯃ, ꯅꯪꯁꯦ ꯑꯩꯅ ꯂꯨꯅ ꯇꯧꯃꯟꯗꯅ ꯅꯪ ꯌꯥꯝꯅ ꯅꯥꯎ ꯆꯥꯎꯔꯦ꯫ ꯁꯤꯗꯒꯤꯗꯤ ꯈꯪꯒꯅꯤ, ꯅꯪ ꯃꯄꯥꯟꯒ ꯑꯃꯠꯇ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ, ꯆꯥꯛꯀ ꯑꯃꯠꯇ ꯄꯤꯖꯔꯣꯏꯗꯕꯅꯤ꯫ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨꯅꯦ ꯅꯊꯟꯇ ꯆꯠꯀꯗꯕ, ꯃꯤꯅ ꯐꯥꯒꯦꯔꯥ ꯄꯨꯟꯒꯦꯔꯥ ꯑꯩ ꯈꯪꯗꯦ꯫ ꯑꯩꯅ ꯀꯌꯥꯔꯛ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯦ, ꯃꯤꯉꯣꯟꯗ ꯅꯤꯡꯊꯤꯖꯅ ꯐꯖꯅ ꯋꯥ ꯍꯥꯏꯌꯨ, ꯉꯥꯡꯉꯨ ꯍꯥꯏꯔꯤꯕꯁꯦ ꯅꯪꯉꯣꯟꯗꯅꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯌꯥꯏꯈꯣꯝꯕꯅ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯥꯝꯗꯣꯔꯛꯏ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯉꯁꯤ ꯂꯥꯛꯇ꯭ꯔꯕꯁꯨ ꯍꯌꯦꯡ ꯍꯥꯡꯆꯤꯠ ꯂꯩꯔꯤ, ꯑꯝꯇ ꯇꯞꯊꯕꯤꯈꯣꯕ꯫ ꯃꯆꯥꯅꯨꯄꯥꯅ ꯑꯁꯨꯝꯅ ꯈꯥꯝꯗꯣꯛꯂꯕ ꯑꯁꯤꯗ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯆꯠꯅ ꯃꯆꯥꯗ ꯍꯥꯏꯔꯛꯏ, ꯅꯪꯅ ꯃꯤꯆꯪ ꯆꯪꯗꯅ ꯑꯉꯥꯡ ꯑꯁꯦ ꯅꯥꯎ ꯆꯥꯎꯕ ꯍꯦꯜꯂꯕꯅꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯌꯥꯏꯈꯣꯝꯕꯅ ꯇꯞꯅ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯏꯃꯥ ꯂꯩꯕꯁꯨ ꯅꯠꯇꯦ, ꯑꯩꯅ ꯈꯔ ミꯆꯪ ꯆꯪꯕꯤꯗ꯭ꯔꯗꯤ ꯀꯅꯥꯅ ꯏꯆꯜꯒꯤ ꯃꯤꯆꯪ ꯆꯪꯕꯤꯗꯣꯏꯅꯣ? ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯀꯅꯤꯗ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯒꯗꯕ ꯅꯠꯇꯦ, ꯉꯥꯡꯒꯗꯕ ꯅꯠꯇꯦ, ꯃꯥꯒꯤ ꯃꯇꯝ ꯌꯧꯗ꯭ꯔꯤꯕꯒꯤꯅꯦꯅ ꯈꯜꯂꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯑꯄꯣꯛꯄꯤ ꯃꯃꯥ ꯄꯜꯂꯛꯄ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨ ꯑꯃꯨꯛ ꯃꯄꯨꯛꯅꯤꯡ ꯁꯣꯟꯊꯈ꯭ꯔꯦ꯫ ꯃꯤꯠꯇ ꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯈꯪꯗ꯭ꯔꯦꯗ, ꯅꯆꯟꯅꯨꯄꯤ ꯑꯁꯤ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯀꯔꯝꯕ ꯃꯇꯝꯗꯕꯨ ꯂꯤꯔꯤ ꯈꯣꯏꯔꯤꯅ ꯂꯩꯒꯗꯕꯅꯣ? ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ, ꯃꯗꯨ ꯐꯥꯎꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦ꯫ ꯐꯤꯚꯝ ꯑꯗꯨꯗꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯗꯨ ꯃꯆꯤ ꯋꯥꯊꯤ ꯉꯥꯡꯅꯕ ꯍꯧꯅꯔꯛꯂꯦ꯫ ꯏꯁ, ꯃꯔꯩ ꯈꯨꯀꯟꯗꯨꯒ ꯀꯅꯥꯕꯨ ꯂꯥꯛꯄꯤꯗꯣꯏꯅꯣ? ꯌꯦꯡꯉꯣ, ꯍꯌꯦꯡ ꯈꯛꯇ ꯉꯥꯏꯔꯦ, ꯀꯅꯥꯝ ꯂꯥꯛꯑꯣ꯫ ꯌꯦꯡꯉꯨꯀꯣ, ꯁꯤꯃꯗꯤ ꯍꯥꯏꯕꯤꯒꯦ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯂꯩꯃꯗꯨꯁꯨ ꯏꯪ ꯇꯞꯄꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯀꯗꯣꯝꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯄ ꯅꯨꯡꯁꯤꯠꯅꯣ ꯈꯪꯗꯦꯃꯤ, ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯔꯗꯅ꯫ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, ꯑꯗꯨꯅꯦꯃꯤ, ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯇ꯭ꯔꯤꯕ, ꯃꯁꯛꯄꯨꯗꯤ ꯐꯖꯩ ꯍꯥꯏꯕꯕꯨ ꯑꯉꯥꯎꯕ ꯋꯥꯈꯜ ꯆꯣꯏꯕ ꯅꯨꯄꯥ ꯐꯥꯎꯕ ꯃꯥꯕꯨ ꯄꯥꯝꯗꯣꯏ? ꯀꯅꯥꯅꯕꯨ ꯃꯥꯒꯤ ꯏꯁꯧ ꯈꯨꯂꯥꯡꯗꯨꯕꯨ ꯀꯅꯥꯅ ꯄꯥꯝꯗꯣꯏꯅꯣ? ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯄꯨꯝꯕ ꯏꯪꯕ ꯍꯣꯏꯒꯤ ꯏꯃꯨꯡ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯥꯗ ꯅꯠꯇꯅ ꯏꯪꯕꯅ ꯑꯗꯨꯝꯅ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯈꯣꯡꯕꯨ ꯑꯣꯏꯅꯅꯕ ꯆꯥꯡꯌꯦꯡ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯏꯪꯕꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯂꯣꯏꯅꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯏ꯫ ꯃꯃꯥꯟꯅꯕ ꯃꯥꯏꯃꯨꯅ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕ ꯏꯕꯣꯝꯆꯥꯗ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯌꯦꯡꯉꯨꯅꯦ, ꯏꯇꯥꯎ ꯏꯪꯕ ꯍꯣꯏꯗꯤꯅꯦ ꯅꯍꯥꯟꯈꯩ ꯅꯨꯄꯤ ꯀꯣꯏꯌꯨ ꯍꯥꯏꯕꯁꯨ ꯁꯨꯛꯌꯥ ꯌꯥꯗꯦ, ꯑꯗꯨꯒ ꯍꯌꯦꯡꯁꯤꯅ ꯏꯁꯧ ꯃꯄꯤ ꯁꯧꯔꯥ ꯃꯖꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯒꯤ ꯈꯣꯡꯕꯨ ꯑꯣꯏꯅꯅꯕ ꯆꯥꯡꯌꯦꯡ ꯌꯥꯎꯕ ꯆꯠꯇꯧꯔꯤ꯫ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯃꯖꯥ ꯏꯕꯦꯝꯃꯁꯦ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯦ ꯀꯥꯏꯅ ꯈꯟꯕ ꯃꯥꯜꯂꯤꯀꯣ? ꯏꯕꯣꯝꯆꯥꯁꯨ ꯄꯥꯡꯁꯤꯜꯂꯛꯏ꯫
ꯑꯗꯨꯅꯤ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯃꯤꯡꯅꯒ ꯏꯪꯕ ꯀꯧꯁꯤꯜꯂꯦ ꯃꯖꯥ ꯏꯕꯦꯝꯃꯅꯒ ꯈꯔ ꯃꯩ ꯍꯧꯔꯦ ꯁꯣꯏꯗ꯭ꯔꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯏꯪꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯃꯖꯥ ꯏꯕꯦꯝꯃꯁꯦ ꯍꯟꯗꯛꯇꯤ ꯄꯨꯛꯅꯤꯡ ꯏꯪꯕ ꯁꯣꯏꯗ꯭ꯔꯦ ꯏꯇꯥꯎ ꯃꯥꯏꯃꯨ ꯃꯥꯏꯃꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯅꯦꯃꯤ ꯑꯀꯟꯕ ꯑꯆꯧꯕ ꯃꯩꯖꯥꯎꯁꯨ ꯑꯏꯪꯕ ꯏꯁꯤꯡ ꯈꯛꯇꯅꯅꯤ ꯃꯨꯊꯠꯂꯤꯁꯦ ꯏꯪꯕ ꯃꯔꯨꯞ ꯑꯅꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯁꯛꯁꯤꯡꯗꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯁ꯭ꯋꯥꯏꯗ ꯂꯩꯔꯅꯨ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯝꯇ ꯍꯣꯏ ꯍꯌꯦꯡ ꯍꯥꯡꯆꯤꯠꯇꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯌꯦꯡꯅꯤꯡꯗꯕ ꯍꯦꯜꯂꯛꯑꯗꯧꯅꯤ ꯅꯠꯇ꯭ꯔꯅꯤ ꯏꯇꯥꯎ ꯏꯕꯣꯝꯆꯥ ꯏꯕꯣꯝꯆꯥꯁꯨ ꯅꯣꯛꯂꯒ ꯆꯨꯝꯃꯤ ꯏꯪꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯅꯠꯇꯦ ꯆꯥꯡꯌꯦꯡ ꯐꯥꯎꯕ ꯆꯠꯇ꯭ꯔꯤ ꯍꯌꯦꯡ ꯀꯣꯅꯨꯡꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯄꯥꯝꯕ ꯄꯥꯝꯗꯕ ꯈꯟꯕ ꯈꯟꯗꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯅꯣꯏꯅ ꯂꯣꯏꯅ ꯈꯪꯕꯤꯔꯦꯅꯦ ꯏꯁ ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯀꯅꯥꯝ ꯂꯥꯛꯑꯣꯏꯌꯦ ꯍꯌꯦꯡꯁꯨ ꯅꯊꯟꯇꯅꯤ ꯑꯗꯨꯅ ꯏꯇꯥꯎ ꯑꯗꯨꯝ ꯈꯟꯗꯧꯔꯕꯅꯤ ꯑꯁ ꯅꯣꯏ ꯑꯅꯤꯅ ꯃꯇꯥꯏꯗ ꯂꯦꯞꯁꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯏꯁꯤꯗ ꯅꯣꯏꯁꯦ ꯌꯥꯝ ꯉꯥꯡꯉꯤꯍꯦ ꯏꯕꯣꯝꯆꯥꯅ ꯑꯃꯨꯛ ꯅꯣꯛꯂꯒ ꯑꯩꯈꯣꯏꯅ ꯉꯥꯡꯕꯗꯤ ꯂꯥꯡꯉꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯍꯌꯦꯡ ꯍꯥꯡꯆꯤꯠꯇꯩꯗꯤ ꯅꯅꯥꯀꯣꯡ ꯑꯗꯣ ꯄꯪꯗꯧꯔꯕꯅꯤꯅ ꯁꯧꯔꯥꯅ ꯁꯧꯕꯒꯤ ꯃꯈꯣꯜ ꯑꯗꯣ ꯌꯦꯡꯉꯨꯗꯅ ꯁꯤꯃꯗꯤ ꯃꯥꯏꯃꯨꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯃꯗꯤ ꯑꯗꯨ ꯈꯪꯅꯅꯦ ꯋꯥ ꯉꯥꯡꯉꯨꯀꯣ ꯏꯕꯣꯝꯆꯥꯅ ꯃꯥꯏꯃꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯇꯞꯅ ꯏꯇꯥꯎ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯏꯇꯥꯎ ꯏꯪꯕꯅ ꯏꯪ ꯇꯞꯄꯤꯁꯤꯗꯤ ꯃꯔꯝ ꯑꯃ ꯂꯩꯔꯝꯂꯤꯕ ꯖꯥꯠꯅꯤꯅꯦ ꯃꯥꯏꯃꯨꯒ ꯏꯕꯣꯝꯆꯥꯒ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯏꯪꯕ ꯎꯄꯥꯏ ꯂꯩꯇꯦ ꯈꯨꯝꯂꯛꯏ ꯑꯁꯨꯝꯅ ꯍꯣꯏ ꯅꯣꯏꯅ ꯑꯗꯨꯝ ꯉꯝꯖꯔꯣꯀꯣ ꯑꯩ ꯀꯩꯝꯇ ꯍꯥꯏꯔꯣꯏ ꯅꯣꯏ ꯑꯅꯤꯅ ꯃꯤꯆꯪ ꯑꯣꯏꯈ꯭ꯔꯣ ꯑꯩ ꯏꯊꯟꯇ ꯑꯣꯏꯔꯒꯦꯕ ꯐꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯍꯪꯆꯤꯠ ꯂꯥꯡꯂꯛꯏ ꯃꯊꯪꯒꯤ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯤ ꯏꯪꯕ ꯑꯌꯨꯛ ꯉꯟꯇꯥꯅ ꯀꯣꯅꯨꯡꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯅꯤꯗ ꯈꯨꯔꯨꯝꯂꯒ ꯀꯣꯅꯨꯡ ꯇꯝꯅ ꯈꯣꯡꯁꯥꯟꯕ ꯍꯧꯔꯛꯂꯝꯃꯤ ꯁꯣꯝꯗꯁꯨ ꯃꯖꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯗꯨ ꯃꯁꯥ ꯑꯗꯨ ꯂꯩꯐꯝ ꯈꯪꯗꯦ ꯋꯥꯈꯜ ꯃꯋꯣꯟ ꯈꯜꯂꯤ ꯉꯁꯤꯁꯦ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯥꯛꯑꯣꯏꯗꯣꯏ ꯖꯥꯠꯂꯥ ꯑꯃꯇꯪ ꯂꯥꯛꯑꯗꯤ ꯐꯅꯤꯗ ꯂꯥꯛꯇ꯭ꯔꯗꯤ ꯑꯩꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯉꯣꯏꯗꯧꯔꯤ ꯑꯃꯇꯪꯗꯤ ꯂꯥꯛꯎ ꯀꯩꯗꯧꯒꯦ ꯑꯃꯇꯪ ꯂꯥꯛꯑꯣꯕ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯅꯥꯇꯩ ꯑꯃ ꯆꯥꯔꯔꯣꯏ ꯇꯟꯖꯥ ꯑꯗꯨꯗ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯥꯒꯤ ꯃꯕꯨꯡ ꯌꯥꯏꯈꯣꯝꯕꯗꯨ ꯇꯞꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯆꯜ ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯗꯦ ꯀꯔꯤꯒꯤꯅꯣ ꯂꯥꯛꯑꯣ ꯍꯧꯖꯤꯛ ꯑꯌꯨꯛ ꯀꯔꯤꯅꯣ ꯈꯔ ꯆꯥꯁꯤꯜꯂꯨꯔ ꯂꯥꯛꯑꯣ ꯌꯥꯏꯁꯅꯥ ꯏꯪꯅ ꯇꯞꯅ ꯂꯤꯔꯤ ꯈꯣꯏꯔꯤꯅ ꯉꯥꯡꯕ ꯍꯥꯏꯕꯁꯤ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯍꯩꯖꯗ꯭ꯔꯕꯅꯤ ꯃꯁꯥꯒꯤ ꯈꯣꯟꯊꯣꯛꯇ ꯑꯗꯨꯝ ꯍꯥꯏꯔꯛꯏ ꯑꯁ ꯑꯩ ꯆꯥꯅꯤꯡꯗꯦ ꯃꯊꯥ ꯁꯥꯏ ꯃꯖꯥ ꯏꯕꯨꯡꯉꯣ ꯌꯥꯏꯈꯣꯝꯕꯅ ꯀꯩꯒꯤꯅꯣ ꯏꯆꯜꯅ ꯃꯊꯥ ꯁꯥꯔꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯉꯁꯤ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯁꯤ ꯐꯥꯎꯕꯗ ꯆꯥꯡꯌꯦꯡ ꯌꯥꯎꯕ ꯃꯤ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯅꯤꯄꯥ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯊꯤꯅ ꯑꯃꯨꯛ ꯆꯩꯔꯛꯑꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯌꯥꯏꯈꯣꯝꯕꯅ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯈꯔ ꯆꯥꯔꯨꯔꯁꯤ ꯑꯁꯦꯡꯕꯒꯤ ꯂꯥꯛꯀꯗ꯭ꯔꯅꯦ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯕꯨꯡꯅ ꯊꯦꯝꯗꯨꯅ ꯄꯨꯈ꯭ꯔꯦ ꯃꯆꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯗꯨ ꯀꯣꯅꯨꯡꯗꯨ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯃꯇꯧꯒꯨꯝꯅ ꯆꯥꯡꯌꯦꯡꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯗꯨ ꯂꯩꯀꯣꯜꯗ ꯇꯨꯃꯤꯟꯅ ꯃꯇꯣꯝꯇ ꯐꯝꯗꯨꯅ ꯂꯩ ꯏꯁꯧ ꯏꯔꯥꯡ ꯂꯥꯡꯏ ꯑꯁ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯝꯇ ꯂꯥꯛꯇ꯭ꯔꯤ ꯖꯥꯠꯂꯣ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯍꯥꯏꯗꯧꯁꯨ ꯀꯅꯥꯝꯇ ꯍꯦꯛ ꯂꯩꯇ꯭ꯔꯦꯕꯁꯦ ꯅꯠꯇꯦꯕ ꯑꯩꯁꯤꯕꯨ ꯀꯌꯥꯝ ꯐꯠꯇ꯭ꯔꯒꯦꯕ ꯑꯩꯅ ꯀꯌꯥꯝ ꯑꯣꯠꯂꯒꯦꯕ ꯉꯁꯤꯅꯦ ꯈꯣꯏꯗꯧꯁꯦ ꯌꯥꯝ ꯁꯥꯎꯒꯠꯂꯛꯑꯦꯀꯣ ꯃꯤ ꯂꯥꯛꯏ ꯃꯤ ꯂꯥꯛꯇꯦ ꯍꯥꯏꯕꯤꯅꯕꯁꯨ ꯀꯅꯥꯝꯇ ꯍꯦꯛ ꯂꯩꯇꯦ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯕꯗꯒꯤ ꯂꯩꯐꯝ ꯈꯪꯂꯛꯇ꯭ꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯥꯡꯌꯦꯡ ꯇꯧꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯦ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯖꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯅ ꯎꯔꯦ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧ ꯃꯕꯨꯡ ꯑꯃꯗꯤ ꯑꯇꯩ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯒ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯃꯖꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥ ꯍꯔꯥꯎ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯑꯁꯤꯔꯣ ꯂꯥꯛꯏꯁꯦ ꯃꯄꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯁꯤꯔ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯪꯁꯨ ꯂꯥꯛꯄ ꯇꯥꯟ ꯌꯥꯝꯅ ꯆꯥꯔꯦ ꯂꯥꯛꯑꯣ ꯐꯝꯃꯨ ꯁꯤꯗ ꯋꯥ ꯍꯥꯏꯒꯦ ꯁꯦ ꯁꯤꯗ ꯐꯝꯂꯤꯕ ꯏꯕꯨꯡꯉꯣꯁꯦ ꯅꯪꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗꯪ ꯑꯣꯏꯔꯕꯁꯨ ꯃꯇꯝ ꯑꯌꯥꯝꯕꯗ ꯅꯪꯕꯨ ꯃꯆꯜ ꯑꯃꯒꯨꯝꯅ ꯁꯦꯟꯅꯕꯤꯅꯅꯕ ꯍꯥꯏꯗꯅ ꯏꯄꯥꯅ ꯈꯜꯂꯕꯅꯤ ꯑꯗꯨꯒ ꯅꯊꯛꯀꯤ ꯑꯍꯜꯅꯤ ꯅꯕꯨꯡꯒꯨꯝꯅ ꯊꯛꯁꯤ ꯈꯥꯁꯤ ꯀꯥꯏꯗꯅ ꯂꯣꯏꯅꯒꯗꯕꯅꯤ ꯅꯕꯨꯡꯒꯤ ꯃꯤꯡꯅꯅꯦ ꯏꯪꯕ ꯀꯧꯕꯅꯤ ꯃꯆꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥ ꯃꯨꯟꯅ ꯇꯥꯕꯗꯤ ꯃꯥꯜꯂꯤ ꯑꯗꯨꯒ ꯈꯨꯝꯂꯛꯏ ꯍꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣ ꯌꯥꯏꯈꯣꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯃꯄꯥ ꯅꯤꯡꯊꯧꯗꯨ ꯏꯕꯨꯡꯉꯣ ꯁꯦ ꯏꯕꯨꯡꯉꯣ ꯏꯪꯕꯁꯦ ꯀꯣꯅꯨꯡꯒꯤ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯦ ꯇꯥꯛꯄ ꯑꯣꯏꯅ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯗꯣ ꯈꯔ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯔꯨꯆꯣ ꯑꯁꯨꯝꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯌꯥꯏꯈꯣꯝꯕ ꯏꯪꯕ ꯑꯃꯗꯤ ꯑꯉꯝ ꯑꯊꯧ ꯈꯔꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯦ
ꯁꯣꯝꯗ ꯅꯤꯡꯊꯧ ꯂꯝꯉꯥꯛꯄꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, ꯍꯩ, ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯍꯩꯅꯕꯤ ꯅꯆꯤꯟ ꯀꯟꯕꯤ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯗꯕꯤꯗꯣ ꯈꯔ ꯈꯔ ꯁꯦꯝꯗꯣꯛꯄ ꯍꯧꯔꯣꯀꯣ꯫ ꯂꯥꯛꯂꯤꯕꯁꯦ ꯃꯤꯅꯥꯏ ꯅꯠꯇꯦ, ꯅꯪꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯅꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯅꯤ꯫ ꯅꯕꯨꯡ ꯌꯥꯏꯈꯣꯝꯕꯁꯨ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯃꯌꯥꯝ ꯑꯁꯤꯅ ꯅꯪꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯁꯦꯟꯅꯗꯨꯅ ꯂꯩꯕꯁꯨ ꯉꯝꯕ ꯅꯠꯇꯦꯗ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ, ꯋꯥꯈꯜ ꯇꯥꯎ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯗ ꯀꯟꯅ ꯋꯥ ꯍꯥꯏꯔꯦ꯫ ꯏꯪꯕꯒ ꯃꯖꯥꯏꯕꯨꯡꯉꯣ ꯌꯥꯏꯈꯣꯝꯕꯒꯁꯨ ꯀꯣꯅꯨꯡꯗ ꯀꯣꯏꯅ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯍꯜꯂꯛꯂꯦ꯫ ꯃꯖꯥꯏꯕꯨꯡꯉꯣ ꯌꯥꯏꯈꯣꯝꯕꯅ ꯃꯆꯜꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯪꯂꯛꯏ, ꯏꯆꯜ, ꯀꯩꯊꯦꯜ ꯀꯥꯅꯤꯡꯕ꯭ꯔꯣ ꯅꯪꯕꯣ? ꯀꯨꯏꯔꯦꯅꯦ ꯃꯄꯥꯟ ꯊꯣꯛꯈꯤꯗꯕ꯫ ꯆꯠꯂꯨꯒꯦ, ꯀꯨꯏꯔꯦ ꯆꯠꯇꯕ꯫ ꯑꯁꯨꯝꯅ ꯃꯖꯥꯏꯕꯨꯡꯉꯣ ꯌꯥꯏꯈꯣꯝꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯪꯕꯒ ꯂꯣꯏꯅꯅ ꯃꯆꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯗꯨ ꯀꯩꯊꯦꯜꯗ ꯊꯣꯔꯛꯂꯦ꯫ ꯏꯪꯕ ꯋꯥꯈꯜꯗ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤ, ꯃꯆꯥ ꯏꯕꯦꯝꯃꯁꯤ ꯌꯥꯝꯅ ꯍꯥꯏꯕ ꯏꯟꯗꯕꯤꯗꯤ ꯃꯥꯟꯗꯦꯅꯦ, ꯃꯤꯅꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯏꯅ ꯉꯥꯡꯅꯩ꯫ ꯏꯪꯅ ꯇꯞꯅ ꯊꯦꯝꯂꯒ ꯍꯥꯏꯔꯕꯗꯤ ꯍꯥꯏꯕ ꯏꯟꯕ ꯃꯥꯜꯂꯤ, ꯑꯗꯨꯕꯨ ꯈꯪꯗꯦ, ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯏꯪꯕ ꯆꯤꯛꯅ ꯋꯥꯈꯜ ꯑꯗꯨ ꯈꯜꯂꯤ꯫ ꯌꯥꯏꯁꯅꯥꯒꯤ ꯁꯛ ꯇꯥꯈꯠꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯗꯨꯅ ꯄꯨꯡꯀꯥꯏ ꯀꯥꯏ꯫ ꯅꯪ ꯃꯤꯡꯗꯣ ꯏꯪꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯏꯪꯕ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕ ꯇꯥꯏꯕꯪ ꯑꯃꯗ ꯈꯪꯂꯛꯂꯥꯛꯏ꯫ ꯍꯣꯏ, ꯏꯪꯕ ꯀꯧꯖꯩ ꯃꯆꯥ ꯏꯕꯦꯝꯃ꯫ ꯌꯥꯏꯁꯅꯥꯅ ꯃꯈꯣꯜ ꯃꯋꯥ ꯏꯆꯥꯎ ꯆꯥꯎꯅ, ꯑꯩꯁꯦ ꯃꯤꯅꯗꯤꯅꯦ ꯌꯥꯝ ꯐꯠꯇꯦ, ꯈꯪꯗꯦ ꯑꯩꯁꯨ, ꯅꯠꯇꯦ, ꯑꯩꯅ ꯃꯣꯏꯗ ꯀꯩꯗꯧꯈ꯭ꯔꯕꯅꯣꯕ? ꯅꯪꯁꯨ ꯑꯝꯇ ꯈꯨꯝꯃꯧꯅꯦ꯫ ꯑꯩꯁꯦ ꯑꯩꯅ ꯆꯥꯅꯤꯡꯗꯕ ꯏꯟꯁꯥꯡ ꯑꯗꯣ ꯊꯣꯡꯉꯒ ꯄꯨꯁꯜꯂꯛꯑꯦꯕꯀꯣ, ꯑꯗꯨꯒ ꯋꯥ ꯈꯔ ꯉꯥꯡꯉꯨꯔꯒꯅꯅꯦ ꯑꯩꯁꯦ ꯃꯔꯩ ꯃꯔꯥ ꯇꯧꯋꯦꯅꯦ ꯍꯦꯛꯇ ꯍꯥꯏꯕ ꯃꯣꯏꯅ ꯇꯧꯔꯤꯁꯦ꯫ ꯑꯗꯒꯤ ꯍꯪꯖꯜꯂꯨꯔꯒꯅꯦ ꯅꯍꯥꯟꯈꯩꯗꯤ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯕꯅꯤ꯫ ꯏꯪꯕꯅ ꯇꯞꯅ, ꯑꯗꯨꯗ ꯃꯆꯥ ꯏꯕꯦꯝꯃꯅ ꯁꯥꯎꯔꯤꯗꯨꯗꯤ ꯁꯥꯎꯐꯝ ꯊꯣꯛꯑꯦ, ꯃꯆꯥ ꯏꯕꯦꯝꯃꯅ ꯂꯥꯟꯗꯦꯅ꯫ ꯅꯪꯅ ꯑꯍꯥꯟꯕꯅꯦ ꯑꯩꯒꯤ ꯃꯤꯆꯪ ꯆꯪꯉꯛꯏꯁꯦ꯫ ꯑꯩꯅ ꯀꯃꯥꯏꯅ ꯆꯨꯝꯃꯤꯅꯣ? ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯝꯇ ꯍꯥꯏꯔꯧꯅꯦ, ꯑꯝꯇ ꯇꯥꯒꯦꯅꯤ꯫ ꯃꯆꯥ ꯏꯕꯦꯝꯃ, ꯉꯔꯥꯡ ꯄꯥꯝꯅ ꯆꯥꯈꯤꯕ ꯏꯟꯁꯥꯡ ꯉꯁꯤꯁꯨ ꯆꯥꯅꯤꯡꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯑꯄꯥꯝꯕꯗꯣ ꯊꯣꯡꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯍꯪꯐꯝ ꯊꯣꯛꯏ꯫ ꯌꯥꯏꯁꯅꯥ ꯍꯔꯥꯎꯒꯨꯝ ꯂꯥꯛꯀꯨꯝ ꯍꯥꯏꯔꯛꯏ, ꯑꯗꯨꯅꯦꯃꯤ, ꯆꯥꯅꯤꯡꯗꯕ ꯏꯟꯁꯥꯡꯗꯣ ꯎꯕꯗꯒꯤꯗꯤ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯃꯊꯧ ꯅꯤꯡꯊꯤꯖꯅ ꯇꯧꯗꯦ ꯍꯥꯏꯗꯅꯅꯦ ꯑꯗꯨꯝ ꯉꯥꯡꯊꯠꯄ ꯇꯥꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯝ ꯂꯥꯛꯇ꯭ꯔꯦ꯫ ꯃꯆꯥ ꯏꯕꯦꯝꯃ, ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦꯕ? ꯀꯩꯅꯣ, ꯍꯪꯉꯣ꯫ ꯏꯟꯁꯥꯡ ꯊꯣꯡꯂꯝꯗꯥꯏꯗ ꯅꯣꯡꯃꯇ ꯍꯪꯂꯝꯗꯕ꯭ꯔꯣ ꯃꯆꯥ ꯏꯕꯦꯝꯃꯗ? ꯌꯥꯏꯁꯅꯥꯗꯨ ꯁꯥꯎꯕꯨ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯍꯪꯗꯦ, ꯑꯩꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥ ꯉꯥꯡꯅꯕ ꯀꯤ ꯍꯥꯏ, ꯑꯗꯨꯅꯅꯦ ꯑꯩꯅ ꯆꯥꯅꯤꯡꯕꯁꯤꯡꯗꯣ ꯈꯜꯂꯒ ꯃꯣꯏꯅ ꯑꯗꯨꯝ ꯊꯣꯡꯉꯦ꯫ ꯃꯆꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯄ ꯃꯥꯟꯕ ꯑꯗꯨꯗ ꯏꯪꯕꯅ, ꯃꯆꯥ ꯏꯕꯦꯝꯃ, ꯀꯩꯊꯦꯜꯗ ꯌꯣꯜꯂꯤꯕ ꯉꯥꯃꯣꯛꯁꯤꯡ ꯑꯁꯤꯗꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯁꯤ ꯀꯔꯝꯕꯅꯣ? ꯌꯥꯏꯁꯅꯥ ꯍꯟꯗꯛꯇꯤ ꯈꯤꯇꯪ ꯇꯞꯂꯞꯅꯕꯨ ꯍꯥꯏꯔꯛꯏ, ꯊꯝꯕꯧ ꯍꯩꯉꯥꯟ꯫ ꯏꯪꯕꯅ ꯄꯣꯠꯐꯝ ꯑꯗꯨꯋꯥꯏꯗ ꯌꯣꯜꯂꯝꯕ ꯊꯝꯕꯧ ꯍꯩꯉꯥꯟ ꯈꯔ ꯂꯩꯔꯒ ꯃꯆꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯗ ꯄꯤꯔꯝꯃꯤ꯫ ꯌꯥꯏꯁꯅꯥ ꯊꯝꯕꯧ ꯍꯩꯉꯥꯟ ꯑꯗꯨ ꯂꯧꯔꯒ ꯏꯪꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯅꯪꯗꯤ ꯅꯍꯥꯟꯈꯩꯒꯤ ꯃꯌꯥꯝꯗꯨꯒ ꯃꯥꯟꯅꯗꯦ꯫ ꯏꯪꯕ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯋꯥꯍꯩꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯦ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯨꯔꯦ, ꯑꯗꯨꯕꯨ ꯅꯣꯛꯅꯤꯡꯕꯗꯨ ꯈꯥꯡꯂꯒ ꯍꯥꯏꯔꯛꯏ, ꯃꯆꯥ ꯏꯕꯦꯝꯃ, ꯃꯤꯒꯤ ꯃꯒꯨꯟ ꯍꯥꯏꯕꯁꯦ ꯃꯇꯝ ꯈꯔ ꯂꯣꯏꯅꯔꯕ ꯃꯇꯨꯡꯗ ꯈꯪꯒꯗꯕꯅꯤ꯫ ꯃꯆꯥ ꯏꯕꯦꯝꯃ, ꯍꯧꯖꯤꯛ ꯈꯛꯇꯒꯤ ꯃꯒꯨꯟꯅ ꯑꯐꯕ ꯑꯣꯏꯔꯕꯁꯨ ꯐꯠꯇꯕ ꯑꯣꯏꯔꯕꯁꯨ ꯌꯥꯝꯅ ꯊꯨꯅ ꯃꯒꯨꯟ ꯂꯦꯞꯄ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯔꯕ ꯃꯇꯨꯡ ꯀꯣꯅꯨꯡ ꯇꯝꯅ ꯍꯜꯂꯛꯂꯤ꯫ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯃꯆꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯅ, ꯑꯗꯨꯗꯤ ꯅꯪ ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯑꯣ, ꯂꯩꯁꯨ ꯊꯥꯒꯗꯕ ꯈꯔ ꯂꯩ, ꯏꯁꯤꯡ ꯆꯥꯏꯒꯗꯕ ꯆꯥꯔ ꯂꯧꯒꯗꯕ ꯌꯥꯝ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯝꯉꯥꯛꯄ ꯁꯥꯎꯅ ꯃꯆꯥ ꯏꯕꯦꯝꯃꯗ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯅꯊꯛꯀꯤ ꯑꯍꯜꯅꯤ, ꯊꯛꯁꯤ ꯈꯥꯁꯤ ꯐꯖꯅ ꯉꯥꯡꯉꯨ ꯍꯥꯏꯕꯁꯤ ꯅꯪ ꯌꯥꯗ꯭ꯔꯦꯅꯦꯀꯣ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯥꯛꯇꯕꯁꯨ ꯅꯠꯇꯦ, ꯍꯥꯏꯗꯕꯁꯨ ꯅꯠꯇꯦ, ꯃꯁꯦ ꯅꯥꯇ꯭ꯔꯪ ꯑꯃ ꯏꯆꯠ ꯆꯠꯂꯤꯅꯤ ꯃꯁꯦ꯫ ꯏꯪꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯈꯔ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ, ꯍꯌꯦꯡꯈꯩꯗꯤꯅꯦ ꯃꯆꯥ ꯏꯕꯦꯝꯃ ꯀꯧꯒꯅꯨ, ꯏꯆꯜ ꯀꯧ꯫ ꯃꯥꯅ ꯍꯦꯛ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯅ ꯉꯥꯡꯂꯛꯄ ꯃꯇꯝꯗꯅꯦ, ꯑꯁꯣꯏ ꯑꯔꯥꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗꯅꯦ, ꯅꯪꯅ ꯉꯥꯡꯅꯤꯡꯕ ꯃꯑꯣꯡꯗ ꯉꯥꯡꯉꯒ ꯋꯥꯔꯛ ꯋꯥꯇꯦꯝꯕꯒꯤ ꯑꯌꯥꯕꯗꯣ ꯑꯩꯅ ꯄꯤꯔꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯒꯤ ꯏꯕꯨꯡ ꯀꯧꯒꯗꯕꯅꯤ, ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯌꯥꯔꯣꯏꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥ ꯅꯤꯡꯊꯧꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯆꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯗꯨ ꯁꯥꯎꯔꯞꯅ ꯂꯩꯀꯣꯜꯂꯣꯝꯗ ꯂꯥꯛꯏ꯫ ꯏꯪꯕꯁꯨ ꯏꯟꯅꯔꯛꯏ꯫ ꯌꯥꯏꯁꯅꯥ ꯇꯥꯏꯅꯐꯝ ꯈꯪꯗꯦ, ꯏꯁꯥꯎ ꯁꯥꯎꯅꯤꯡꯂꯦ, ꯃꯈꯨꯠ ꯃꯁꯥ ꯑꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯊꯦꯛꯏ꯫ ꯂꯩꯅꯝꯅ ꯍꯨꯔꯕ ꯃꯀꯥ ꯐꯟꯅ ꯁꯥꯠꯂꯤꯕ ꯊꯣꯠ ꯃꯦꯡꯈ꯭ꯔꯕ ꯂꯩ ꯄꯥꯝꯕꯤ ꯈꯔꯗ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯍꯩꯊꯔꯝꯃꯤ꯫
lei pambising adu makhut ani changduna suru suru naiba yaw thudekpa yaw tawrami yengba ngamdraduna ingbana khamlei mazaibema kainu tawrisibo yaisna ingbada onsilaga sauna kawrakano hojikta natro lebaksigi ningthawna mazaibema kawba yade haikibado nanado da hawdro ha ningthawna haiba inba ngamoidaba oiradi chakhur chalo hojima aisune thawri yalaga sikredabani miwada dum taraga leiraba ibu ningthau machani haibagi kari nungaina leibage chakhur chalo nasaktu yengde ngai haktangi machinda thoklakpadu pangangda ngangjari ingbana tapna aidi mazaibe magi nanai oiba lakchabani iningthaugi mamangda ichal kaujage atai matamdadi mazaibe madum kaujage yaisna tumil lei kari mata khumdi ingbana tu tharuraba lei pambi sing ado khungkat pina pakanna hotnagi mazaibe ma lei singsina mazaibe mada kari hairage maral suklai leitaba singsida tainari busiba khangde ai kimta khangde mazaibe ma iningthauna he hek jaibada aisu taba nungaide aduna hayengdagidi mazaibe mase khara liri khoirina ngangba tamdaba yatre yaisna mabuk ning nungsirai mittagi pi ira chena haire aisina thina thina adum ngang adum che aigi pau thambam su leite wari sabam su leite ai sikrani ai tanda si sakrani aidi mazaibe magi minai oijage haduna lakuni mazaibe mina sikradi aidi kamai tawdoiba as ngai khoba tha amamuk tangdi hingbi khoba yaisna magi khonthok to adum wangi masagi oina haisadrabani kaino nangna wangang base asukam ingna tabna ngangi se aingoda tambidaba yaroi mazaibe ma adu oiragadi ai pakhong ama chanjaramgi khwaidagi hauba haise kari hain hayengaina lakpada pakhongda phasana khalaga thambiram yaisna murum murum soli khwaidagi hauba haidi haino natraga haituk lale hayenga wakhal muna khalaga lebiram tanja aduda lanmi ama leikol aduda laklaga hairai mazaibe ma athapa leibak amadagi ningthau machanupa amana mazaibe mabu yengba lakhauri somda mukta lakpiyuba yaisnaga ingbaga do lakminarami lakliba ningthau macha adu yamna kanna noklaga magi lanmi kharaga wari sanaduna leirami aigi leibak mu matik mayai leibadi leitena mipung khudingmakna kinaribani aigi leibaki mabema oiba phangjabadi maraiba pharabani ne nupa amatanasu pambidrena tai mayum pandabadi yaroi dawriba adunane aina lobige tawbani wafam asi tabada yaisna du hekta mai brang brang kapi kari nangido ingondara ha sakta asiga merukta makhong pamba nangnasu yam phajare he phibam dudi nupi amadana di yara maroi ni ha chanadrabani ne is sagoldagi kumtharakpada numit chupa ma changangani ne ningthau langa podu prap prap chenthore lakliba ningthau macha adusu mara kupsinaba sauksinaraga chatkhre ningthau langa pana oh ipagi bema nangsi kamaina ngangnarasige ne ha mase kaisum changda thamdrabadi yaroi dawri ingbana tapna iningthau nanai wafam amata ningthau du sor sangna hontoklaga hai hojiki thaudoga duda majaibe makaimta lande asi hairaga thokiba wari pomba lirami asumna numit asimadi irang langna du magloi kiba khanghaude mathangi numit to ayuk to ingba konung yoragli leikola du khara sit sengduna tawi kadomdagino khangde yaisna prap laklaga khanghai hairai hairangoi ingba khangpri khangi yaisna na muka hairai khwaidagi hauba haidi hairangoi ingba noklaga lali majaibe ma leithase haibadaine thabuk suna suna pakhong phongse kadai dagi lawgadabno lei jarasina asumna wari sana duna lei thari majaibe ma lei haibase nupi oiba singa adumak changdamne ingba thotpa mengba majaibe masu chapmane leiranga pangkhakni yaisna na khumlai nang mangai re he aibu leiga pangkhakni hairise ihe ibung haige tawba mi atopa singna de aise leinate nungni hai ingba nokfe tawraga majaibe ma khwaidagi hauba haise wahaini yaisna ingba hairiba sing adugi nungi wahan thoka munna khangjade khwaidagi hauba haidi wahaini ba kaino haisibo as khangreda du yordi hojingwa kidi khangkira kona tapna khanglakani
ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯩ ꯆꯥꯔꯥꯁꯤꯡꯗꯨ ꯊꯥꯔꯤꯉꯩ ꯃꯇꯝ ꯐꯅ ꯌꯥꯝꯅ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯆꯥꯛꯁꯪ ꯄꯥꯅꯕ ꯃꯅꯥꯏ ꯑꯃ ꯂꯥꯛꯂꯒ ꯇꯞꯅ, "ꯃꯖꯥꯏꯕꯦꯝꯃ, ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯌꯧꯔꯤ꯫ ꯀꯗꯣꯝꯗ?" "ꯃꯈꯥꯗꯤ ꯇꯥꯗ꯭ꯔꯤ," ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯅ ꯈꯨꯝꯂꯛꯏ꯫ "ꯁꯤꯗ ꯄꯨꯔꯛꯑꯣ." ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯆꯥꯛ ꯏꯁꯤꯡ ꯄꯨꯝꯕ ꯂꯩꯀꯣꯜꯂꯣꯝꯗ ꯄꯨꯔꯒ ꯊꯝꯂꯦ꯫ ꯌꯥꯏꯁꯅꯥ ꯍꯦꯛ ꯌꯦꯡꯁꯤꯟꯈꯤꯕꯒ ꯑꯃꯨꯛ ꯁꯥꯎꯕ ꯍꯧꯔꯦ꯫ "ꯅꯣꯏꯁꯦ, ꯃꯁꯤꯒꯤ ꯏꯟꯖꯥꯡꯁꯦ ꯑꯃꯨꯛ ꯊꯣꯡꯉꯝꯃꯦꯕ? ꯊꯕꯛ ꯇꯧꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯃꯁꯤꯒꯤ ꯏꯟꯖꯥꯡꯁꯦ ꯃꯁꯤꯗ ꯍꯩꯗꯣꯛꯀꯦ." ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯛꯇꯅ ꯂꯪꯒꯦ ꯇꯧꯏ꯫ ꯏꯪꯕꯅ, "ꯃꯖꯥꯏꯕꯦꯝꯃ, ꯑꯝꯇ ꯉꯥꯏꯕꯤꯈꯣ. ꯃꯖꯥꯏꯕꯦꯝꯃꯅ ꯆꯥꯅꯤꯡꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯐꯖꯅ ꯍꯥꯏꯕꯤꯈꯣ." ꯑꯗꯨꯒ ꯑꯗꯨꯝ ꯌꯥꯏꯁꯅꯥꯅ ꯆꯥꯛꯈꯨꯝ ꯄꯥꯅꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ, "ꯌꯥꯔꯦ, ꯀꯩꯝ ꯆꯥꯅꯤꯡꯗ꯭ꯔꯦ. ꯍꯩꯇ꯭ꯔꯗꯤ ꯊꯣꯡꯒꯅꯨ. ꯍꯌꯦꯡꯈꯩꯗꯤꯅꯦ ꯇꯣꯛꯊꯣꯛꯑꯣ. ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯁ꯭ꯋꯥꯏꯗ." ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯏꯁꯨꯛ ꯁꯨꯛꯊꯅ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯏꯪꯕꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯒ ꯇꯞꯅ ꯍꯪꯂꯛꯏ, "ꯀꯩꯅꯣꯝꯇ ꯍꯪꯖꯒꯦꯕ." ꯅꯨꯄꯤ ꯑꯗꯨ ꯍꯥꯏꯐꯦꯠ ꯂꯦꯞꯈꯛ ꯇꯧꯏ ꯍꯪꯉꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ꯫ ꯏꯪꯕꯅ, "ꯃꯖꯥꯏꯕꯦꯝꯃꯅ ꯆꯥꯛ ꯏꯟꯁꯥꯡꯒꯤ ꯃꯔꯝꯗ ꯍꯦꯛ ꯁꯥꯎꯔꯤꯕꯁꯤꯕꯨ ꯊꯣꯡꯉꯝꯗꯥꯏꯗ ꯃꯖꯥꯏꯕꯦꯝꯃꯒꯤ ꯑꯄꯥꯝꯕꯗꯣ ꯅꯣꯡꯃꯇ ꯍꯪꯕꯤꯗꯕ꯭ꯔꯥ?" ꯅꯨꯄꯤꯗꯨꯅ ꯇꯞꯅ, "ꯏꯅꯤꯡꯊꯧꯅ ꯊꯣꯡꯉꯣ ꯍꯥꯏꯕ ꯏꯟꯁꯥꯡꯅꯤ ꯊꯣꯡꯂꯤꯕꯁꯤꯕꯨ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯕꯁꯦ꯫ ꯃꯔꯛꯇꯗꯤ ꯃꯖꯥꯏꯕꯦꯝꯃꯁꯦ ꯃꯥꯅ ꯆꯥꯅꯤꯡꯕ ꯅꯨꯃꯤꯠꯇꯗꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯆꯥꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯄꯥꯝꯕꯁꯨ ꯃꯔꯛꯇ ꯍꯪꯂꯒ ꯊꯣꯡꯉꯁꯤꯔꯥ ꯍꯥꯏꯗꯅꯗꯤ ꯈꯜꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯁꯦ ꯋꯥ ꯉꯥꯡꯅꯕꯁꯦ ꯀꯤꯖꯩꯅꯦ ꯑꯩꯗꯤ. ꯇꯧꯕꯒꯤꯗꯤ ꯑꯄꯣꯛꯄ ꯃꯃꯥꯅ ꯉꯟꯅ ꯀꯥꯏꯅꯈꯤꯕꯅ ꯀꯦꯖ ꯅꯧꯖꯕ ꯍꯥꯏꯕꯗꯣ ꯀꯌꯥ ꯐꯪꯖꯔꯛꯇ꯭ꯔꯦ. ꯁꯤꯃ ꯆꯥꯒꯦ ꯍꯥꯏꯕꯒꯤ ꯍꯩꯅꯕꯤꯁꯦ ꯌꯥꯎꯗ꯭ꯔꯕꯅꯤ ꯃꯉꯣꯟꯗ. ꯆꯥꯅꯤꯡꯗ꯭ꯔꯒ ꯂꯪꯊꯣꯛꯄ, ꯆꯥꯅꯤꯡꯕꯗꯨꯅ ꯑꯗꯨꯝ ꯃꯆꯥꯕ, ꯃꯤꯕꯨ ꯊꯤꯅ ꯉꯥꯡꯕ. ꯈꯪꯗ꯭ꯔꯦ, ꯃꯖꯥꯏꯕꯦꯝꯃꯁꯦ ꯅꯨꯡꯁꯨ ꯅꯨꯡꯁꯤ. ꯏꯅꯦ, ꯑꯗꯨꯗꯤ ꯍꯌꯦꯡꯈꯩꯗꯤꯅꯦ ꯃꯖꯥꯏꯕꯦꯝꯃꯒꯤ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡꯗꯣ ꯑꯩ ꯍꯪꯉꯒ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯒꯦ. ꯏꯅꯦꯅ ꯃꯗꯨ ꯊꯣꯡꯕꯤꯌꯨ. ꯃꯖꯥꯏꯕꯦꯝꯃꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯏꯅꯤꯡꯊꯧꯁꯨ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯃꯃꯥꯡꯗ ꯐꯥꯎꯕ ꯏꯀꯥꯏ ꯈꯨꯝꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ. ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯖꯥꯏꯕꯦꯝꯃꯁꯦ ꯑꯃꯨꯛꯇ ꯁꯦꯝꯗꯣꯛꯇꯕ ꯌꯥꯗꯦ." ꯑꯁꯨꯝꯅ ꯋꯥꯔꯤ ꯍꯥꯏꯐꯦꯠ ꯁꯥꯟꯅꯔꯒ ꯏꯪꯕꯗꯣ ꯂꯩꯀꯣꯜ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯇꯞꯅ, "ꯆꯥꯅꯤꯡꯗꯕ ꯏꯟꯁꯥꯡ ꯍꯥꯏꯕꯁꯤꯗꯤꯅꯦ ꯂꯪꯊꯣꯛꯀꯗꯕ ꯅꯠꯇꯦ. ꯑꯗꯨꯝ ꯊꯝꯕꯤꯒꯗꯕ. ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯒꯗꯕꯅꯤ. ꯌꯥꯎꯔꯤꯕ ꯃꯊꯦꯜ ꯃꯌꯥꯝꯁꯤꯕꯨ ꯑꯃꯐꯥꯎ ꯍꯦꯛ ꯆꯥꯅꯤꯡꯕ ꯌꯥꯎꯗ꯭ꯔꯕꯣ?" ꯌꯥꯏꯁꯅꯥ ꯈꯔ ꯇꯞꯅ, "ꯌꯥꯎꯋꯦ. ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯥꯅꯤꯡꯗꯕ ꯑꯃ ꯎꯕꯗ ꯑꯇꯩꯁꯦ ꯍꯟꯅ ꯌꯦꯡꯅꯤꯡꯗ꯭ꯔꯦ. ꯍꯣꯔꯦꯟ ꯆꯥꯛ ꯂꯥꯝꯃꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯕ? ꯂꯥꯝꯃꯣꯏꯗ꯭ꯔꯣ? ꯍꯩꯉꯥꯟ ꯂꯩꯔꯒ ꯆꯥꯅꯤ." "ꯑꯣ, ꯐꯔꯦ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯁꯨ ꯊꯥꯃꯤꯟꯅꯔꯦ꯫ ꯈꯔ ꯀꯨꯏꯁꯜꯂꯛꯂꯒꯗꯤ ꯌꯥꯏꯁꯅꯥꯗꯨ ꯆꯥꯛ ꯂꯥꯝꯂꯛꯂꯕ ꯖꯥꯠꯅꯤ꯫ ꯏꯪꯕꯗ ꯍꯥꯏꯔꯛꯏ ꯌꯥꯏꯁꯅꯥꯅ, "ꯅꯪ ꯍꯩꯉꯥꯟ ꯑꯝꯇ ꯂꯩꯔꯨꯒꯦꯔꯥ?" "ꯏꯍꯦ, ꯏꯕꯨꯡ ꯍꯥꯏꯒꯦ ꯇꯧꯕꯅꯤ, ꯍꯦꯛꯇ ꯀꯥꯎꯕ." ꯏꯪꯕꯅ ꯈꯨꯝꯂꯛꯏ ꯇꯞꯅ, "ꯏꯅꯤꯡꯊꯧꯅ ꯃꯖꯥꯏꯕꯦꯝꯃꯒꯤ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯑꯣ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯕꯤꯔꯝꯂꯕꯅꯤꯅ ꯉꯁꯤꯗꯒꯤ ꯍꯧꯅ ꯁꯦꯝꯗꯣꯛꯀꯗꯕ ꯌꯥꯝꯅ ꯂꯩꯔꯤ. ꯆꯥꯛ ꯂꯥꯝꯃꯒꯗꯤ ꯆꯥꯛ ꯆꯥꯒꯗꯕ, ꯍꯩꯉꯥꯟ ꯆꯥꯅꯤꯡꯉꯒꯗꯤ ꯍꯩꯉꯥꯟ ꯆꯥꯒꯗꯕ." ꯆꯥꯛꯅ ꯃꯔꯣꯜ ꯑꯃ ꯂꯥꯝꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯖꯤꯛ ꯑꯣꯜꯂꯕ ꯉꯁꯥꯏꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯆꯥꯒꯦ ꯇꯧꯔꯤ꯫ ꯏꯪꯕꯗ ꯑꯃꯨꯛ ꯌꯦꯡꯂꯒ ꯈꯔ ꯊꯨꯔꯞꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯁꯨ ꯉꯁꯥꯏꯗꯒꯤ ꯋꯥꯔꯝꯃꯅꯤ, ꯆꯥꯔꯣ ꯆꯥꯛꯇꯣ." ꯏꯪꯕ ꯅꯣꯛꯂꯒ, "ꯃꯤꯅꯗꯤ ꯃꯖꯥꯏꯕꯦꯝꯃꯁꯦ ꯌꯥꯝꯅ ꯃꯑꯣꯡ ꯑꯃꯗ ꯍꯥꯏꯅꯩ. ꯑꯁꯨꯛ ꯌꯥꯝꯅ ꯃꯕꯨꯛ ꯐꯔꯤꯁꯤꯕꯣ?" ꯌꯥꯏꯁꯅꯥꯗꯣ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯑꯃ ꯐꯥꯎꯕꯒꯨꯝꯅ ꯇꯧꯏ꯫ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯂꯒ, "ꯑꯁꯦꯡꯕꯒꯤ ꯑꯩꯁꯦ ꯐꯕ꯭ꯔꯣ?" "ꯐꯩ. ꯑꯗꯣ ꯆꯥꯛꯁꯦ ꯆꯥꯕꯤꯔꯣ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯤ." ꯆꯥꯛ ꯂꯥꯝꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯍꯔꯥꯎ ꯆꯥꯕꯒꯤꯔ ꯌꯥꯏꯁꯅꯥ ꯃꯥꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ ꯏꯟꯁꯥꯡ ꯑꯗꯨ ꯂꯣꯏꯅ ꯆꯥꯈ꯭ꯔꯦ꯫ ꯏꯪꯕꯅ ꯉꯛꯅ, "ꯃꯖꯥꯏꯕꯦꯝꯃ, ꯀꯩꯅꯣ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ ꯏꯟꯁꯥꯡꯗꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯑꯩꯗꯤ ꯎꯍꯧꯗ꯭ꯔꯦ." "ꯍꯨꯟꯗꯣꯛꯇꯤꯌꯦ. ꯈꯪꯗꯦ, ꯌꯥꯝ ꯍꯥꯎꯔꯝꯃꯤ, ꯂꯣꯏ ꯆꯥꯈ꯭ꯔꯦ." ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ, "ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯆꯥꯛꯀꯁꯦ ꯍꯔꯥꯎ ꯆꯥꯃꯤꯟꯅꯕ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯐꯪꯗꯦ. ꯏꯄꯥꯒ ꯏꯕꯨꯡꯒꯗꯤ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯌꯥꯝꯅ ꯆꯤꯟꯕꯅꯤꯅ. ꯑꯗꯣ ꯍꯌꯦꯡꯗꯤ ꯏꯕꯨꯡꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯑꯃ ꯍꯥꯏꯌꯨ, ꯑꯩ ꯊꯣꯡꯍꯟꯒꯦ." "ꯀꯩꯒꯤꯅꯣ ꯍꯥꯏꯁꯤꯕꯣ?" "ꯈꯪꯗꯦ, ꯑꯩ ꯌꯥꯝ ꯍꯔꯥꯎꯏ, ꯀꯩꯅꯣꯝꯃ ꯄꯤꯖꯅꯤꯡꯉꯤ." "ꯑꯣ, ꯑꯩ ꯋꯥꯈꯜ ꯇꯥꯔꯦ. ꯑꯗꯨꯗꯤꯅꯦ, ꯃꯖꯥꯏꯕꯦꯝꯃꯅ ꯄꯤꯖꯅꯤꯡꯕ ꯏꯟꯁꯥꯡ ꯑꯃ ꯍꯦꯛꯇ ꯊꯣꯡꯕꯤꯔꯝꯃꯨ. ꯑꯇꯣꯞꯄꯅ ꯊꯣꯡꯕꯗꯤ ꯑꯩꯗꯤ ꯆꯥꯔꯣꯏꯀꯣ." ꯃꯖꯥꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯗꯨ ꯄꯥꯈꯠꯅ, "ꯀꯔꯤ? ꯃꯤ ꯑꯇꯣꯞꯄꯅ ꯊꯣꯡꯉꯗꯤ ꯆꯥꯔꯣꯏꯕ? ꯑꯩꯅ ꯄꯤꯖꯅꯤꯡꯉꯤꯁꯤꯒ." "ꯐꯔꯦ, ꯍꯩꯕ ꯍꯩꯇꯕ ꯑꯩ ꯊꯣꯡꯉꯒꯦ ꯑꯗꯨꯗꯤ." ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯇꯝ ꯑꯣꯏꯔꯛꯇꯨꯅ ꯏꯪꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯏꯪꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ, "ꯗꯥꯗꯥ, ꯃꯖꯥꯏꯕꯦꯝꯃꯗꯨ ꯃꯤꯅꯗꯤ ꯃꯆꯤꯡ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏꯅꯩ. ꯑꯗꯣ
ꯊꯤꯅꯒ ꯉꯥꯡꯕ꯭ꯔꯣ? ꯃꯕꯨꯛ ꯌꯥꯝ ꯐꯩꯗ, ꯃꯣꯏꯅ ꯂꯣꯏꯅꯕ ꯍꯩꯇꯕꯒꯤ ꯇꯧꯔꯤꯅꯤ. ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯩ, ꯅꯆꯤꯟ ꯊꯤꯅꯨ, ꯑꯁꯦꯡꯕ ꯍꯥꯏ. ꯏꯃꯥ, ꯑꯁꯦꯡꯕꯒꯤꯅꯤ. ꯃꯣꯏꯅ ꯂꯣꯏꯅꯕ ꯍꯩꯇꯗꯅ ꯇꯧꯔꯤꯅꯤ. ꯌꯥꯝ ꯐꯩꯌꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨ ꯏꯪꯕ ꯀꯣꯅꯨꯡ ꯆꯠꯂꯦ. ꯅꯨꯃꯤꯠꯇꯨꯗꯤ ꯃꯆꯥ ꯏꯕꯦꯝꯃ ꯆꯥꯛ ꯊꯣꯡꯂꯦ ꯍꯥꯏꯗꯨꯅ ꯂꯩꯀꯣꯜꯗ ꯊꯣꯔꯛꯇ꯭ꯔꯦ. ꯏꯪꯕꯗꯤ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯇꯧꯔꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯆꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥꯅ ꯂꯩꯀꯣꯜꯗ ꯆꯥꯛ ꯏꯟꯁꯥꯡ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯏꯕꯨꯡ, ꯁꯦ ꯆꯥꯛ ꯍꯥꯟꯅ ꯆꯥꯁꯤ. ꯏꯪꯕ ꯈꯪꯕꯨ ꯈꯪꯉꯨꯔꯦ. ꯑꯦ, ꯍꯧꯖꯤꯛꯄꯣ ꯑꯁꯨꯛ ꯉꯟꯅ? ꯇꯁꯦꯡꯅ ꯃꯆꯥ ꯏꯕꯦꯝꯃ ꯅꯪꯅꯗꯤ ꯊꯣꯡꯉꯤꯀꯣ? ꯍꯣꯏ, ꯆꯥꯛꯁꯪ ꯄꯥꯟꯅꯕ ꯏꯅꯦꯅ ꯇꯥꯛꯄꯤꯒꯦꯅ ꯍꯥꯏꯌꯦꯕ. ꯑꯗꯨꯗꯅꯦ ꯑꯩꯅ ꯌꯥꯔꯅꯤꯅ ꯀꯅꯥꯝꯇ ꯇꯥꯛꯍꯟꯗ꯭ꯔꯦ. ꯍꯩꯕ ꯍꯩꯇꯕ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯉꯤ. ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯝꯃꯤ. ꯏꯪꯕꯅ ꯆꯥꯛ ꯑꯗꯨ ꯆꯥꯛꯈꯣꯝ ꯑꯃ ꯑꯅꯤ ꯍꯨꯞꯄ ꯍꯧꯔꯦ. ꯌꯥꯏꯁꯅꯥꯗꯤ ꯆꯥꯗ꯭ꯔꯤ. ꯏꯪꯕꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯂꯥꯡꯇꯛꯅꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯕꯅꯣ ꯈꯟꯗꯨꯅ ꯏꯪꯕ ꯁꯥꯎꯔꯛꯅꯤ. ꯑꯁ, ꯌꯣꯠꯄ ꯌꯥꯗ꯭ꯔꯦꯗ ꯁꯤꯗꯤ, ꯂꯪꯊꯣꯛꯈ꯭ꯔ ꯆꯥꯅꯤꯡꯗꯦ. ꯌꯥꯏꯁꯅꯥꯗꯣ ꯃꯃꯥꯏ ꯑꯗꯨ ꯏꯃꯛ ꯃꯛꯁꯤꯜꯂꯦ. ꯃꯥꯅ ꯌꯥꯝꯅ ꯍꯣꯠꯅꯖꯔꯒ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯁꯨꯝ ꯅꯣꯟꯊꯈꯤꯕꯗꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯏꯔꯥ ꯆꯦꯟꯕ ꯈꯪꯍꯧꯗꯦ. ꯏꯪꯕꯅ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯏ. ꯃꯆꯥ ꯏꯕꯦꯝꯃ, ꯌꯥꯝ ꯍꯥꯎꯔꯦ. ꯑꯗꯣ ꯍꯌꯦꯡꯈꯩꯗꯤ ꯃꯤꯅ ꯊꯣꯡꯉꯒ ꯄꯨꯊꯣꯔꯛꯄ ꯆꯥꯛ ꯏꯟꯁꯥꯡꯗ ꯊꯤꯅ ꯊꯤꯅ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯒꯅꯨꯀꯣ. ꯌꯥꯏꯁꯅꯥ ꯍꯔꯥꯎꯒꯗ꯭ꯔꯥ ꯈꯜꯂꯒ ꯑꯗꯨꯝ ꯀꯞꯂꯒ ꯂꯩꯊꯣꯛꯈ꯭ꯔꯦ. ꯏꯪꯕꯅ, ꯃꯆꯥ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯀꯤ ꯑꯀꯟꯕ ꯋꯥꯍꯩ ꯈꯔ ꯁꯤꯖꯤꯟꯅꯈꯤꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ. ꯏꯟꯖꯥꯡꯁꯦ ꯑꯁꯦꯡꯕꯒꯤ ꯌꯥꯝ ꯍꯥꯎꯏ. ꯑꯗꯨꯗꯤ ꯆꯥꯕꯤꯔꯨ. ꯍꯟꯗꯛꯇꯤ ꯃꯆꯥ ꯏꯕꯦꯝꯃ ꯌꯥꯏꯁꯅꯥ ꯋꯥ ꯉꯥꯡꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯡꯂꯦ. ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯕꯨꯡꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯑꯗꯨ ꯌꯥꯏꯁꯅꯥꯒꯤ ꯑꯍꯣꯡꯕꯗꯨ ꯈꯪꯕ ꯍꯧꯔꯛꯂꯦ. ꯍꯧꯖꯤꯛꯇꯤ ꯍꯧꯔꯛꯂꯦ, ꯃꯆꯥ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯌꯥꯝꯅ ꯂꯥꯛꯂꯦ. ꯌꯥꯏꯁꯅꯥꯅ ꯏꯪꯕꯗ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯔꯤ. ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯌꯥꯏꯁꯅꯥ. ꯑꯩꯁꯦ ꯃꯣꯏꯅ ꯆꯟꯅꯔꯣꯏ ꯅꯨꯄꯤ ꯅꯠꯇꯦ, ꯅꯨꯡꯅꯤ ꯀꯥꯏꯅ ꯍꯥꯏꯅꯔꯤ ꯄꯣꯠꯅꯤ. ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯀꯝꯗꯧꯏ? ꯏꯕꯨꯡ, ꯅꯪꯁꯦ ꯂꯥꯏꯅ ꯊꯥꯔꯛꯄꯅꯤ. ꯑꯩꯅ ꯄꯥꯝꯖꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯉꯔꯥꯡ ꯑꯩꯕꯨ ꯍꯥꯏꯕ ꯂꯥꯛꯑꯝꯃꯤ. ꯍꯥꯟꯅꯗꯤ ꯑꯩꯁꯦ ꯄꯥꯝꯂꯝꯗꯕꯅꯦꯕ, ꯑꯗꯣ ꯉꯔꯥꯡꯗꯤ ꯂꯥꯛꯏ. ꯑꯩ ꯌꯥꯝ ꯍꯔꯥꯎꯏ. ꯃꯥꯁꯦ ꯑꯩ ꯉꯥꯏꯔꯒ ꯂꯩꯔꯝꯕꯖꯥꯠꯅꯤ. ꯀꯔꯝꯕꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯦꯔꯨꯛꯇ ꯃꯈꯣꯡ ꯄꯥꯟꯕꯗꯨꯔꯣ? ꯑꯁ, ꯅꯠꯇꯦꯍꯦ, ꯄꯜꯂꯛꯀꯅꯨ ꯃꯁꯛꯇꯨꯒ. ꯑꯩꯗꯤ ꯑꯗꯨ ꯃꯥꯟꯈ꯭ꯔꯦꯗ. ꯑꯅꯤꯗꯨ ꯀꯟꯅ ꯅꯣꯛꯃꯤꯟꯅꯔꯤ. ꯌꯥꯏꯁꯅꯥꯅ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤ ꯉꯁꯤꯁꯨ ꯂꯥꯛꯄꯖꯥꯠꯅꯤ. ꯌꯥꯏꯁꯅꯥꯒꯤ ꯃꯄꯥꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯈꯤꯕ ꯑꯗꯨ ꯌꯥꯏꯁꯅꯥꯅ ꯎꯍꯧꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯏ. ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯆꯠꯃꯤꯟꯅꯔꯤꯕ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯔꯛꯂꯝꯃꯤ. ꯏꯇꯥꯎ, ꯍꯥꯏꯅꯕ ꯑꯃꯗꯤ ꯂꯩꯕꯅꯤꯀꯣ. ꯐꯥꯈꯤꯕ ꯏꯁꯩ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯁꯛꯑꯦ ꯍꯥꯏꯗꯅ. ꯍꯥꯟꯅꯒꯤ ꯃꯆꯤꯡꯗꯣ ꯍꯧꯔꯛꯂꯗꯤ? ꯅꯤꯡꯊꯧ ꯃꯆꯥꯗꯨꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ. ꯑꯩꯗꯤ ꯌꯥꯏꯁꯅꯥꯁꯦ ꯃꯁꯛ ꯐꯖꯕꯒꯤ ꯑꯗꯨ ꯄꯥꯝꯕꯒꯤ ꯋꯥꯅꯤ. ꯑꯗꯨꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯃꯔꯤ ꯑꯁꯤꯅ ꯂꯩꯕꯥꯛꯀꯤ ꯃꯔꯤ ꯐꯒꯠꯅꯕꯅꯤ. ꯍꯥꯟꯅꯒꯤ ꯃꯆꯤꯡ ꯑꯗꯨꯗꯤ ꯑꯗꯨꯝ ꯍꯧꯒꯗꯕ ꯂꯩ. ꯑꯗꯨꯅ ꯑꯩꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯄꯔꯦꯡꯗ ꯂꯩꯔꯤ. ꯌꯥꯏꯁꯅꯥꯒ ꯂꯨꯍꯣꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯣꯏꯁꯤꯡꯗꯨꯁꯨꯅꯦ ꯑꯗꯨꯝ ꯑꯩꯒꯤ ꯅꯨꯄꯤ ꯂꯣꯏꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯕꯗ ꯌꯥꯏꯁꯅꯥ ꯑꯉꯥꯎꯕꯤꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ. ꯋꯥꯔꯤ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯕꯨꯡ ꯌꯥꯏꯈꯣꯝꯕꯗ ꯇꯝꯊꯣꯛꯂꯦ. ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨꯁꯨ ꯈꯨꯗꯛꯇ ꯇꯣꯛꯂꯦ. ꯂꯝꯉꯥꯛꯄꯅ ꯁꯥꯎꯅ, ꯍꯦꯔꯥ, ꯑꯁꯨꯛ ꯎꯁꯤꯠꯇꯕ! ꯀꯌꯥꯗ ꯃꯔꯧ ꯂꯩꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ. ꯌꯥꯏꯈꯣꯝꯕꯅ, ꯄꯤꯁꯛ ꯄꯤꯛꯄ ꯂꯩꯕꯥꯛ ꯃꯆꯥ ꯃꯥꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯂꯥꯟꯃꯤ ꯇꯪꯈꯥꯏ ꯑꯃ ꯊꯥꯔꯒ ꯅꯩꯈꯥꯏꯍꯜꯂꯒꯗꯤꯅꯦ ꯂꯩꯕꯥꯛ ꯄꯨꯝꯕ ꯎꯐꯨ ꯂꯣꯟꯗꯨꯅ ꯇꯨꯝꯒꯗꯕꯅꯤ. ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯏꯁꯥꯎ ꯁꯥꯎꯔꯒ ꯂꯩꯔꯝꯃꯤ. ꯅꯤꯡꯊꯧ ꯂꯝꯉꯥꯛꯄꯅ ꯃꯥꯒꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯌꯥꯏꯁꯅꯥꯗ ꯍꯩꯊꯔꯦ ꯑꯃꯨꯛꯁꯨ. ꯅꯨꯄꯥ ꯑꯃꯠꯇꯅ ꯄꯥꯝꯕꯤꯔꯣꯏ ꯅꯪꯗꯤ, ꯈꯪꯉꯕ? ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ. ꯅꯁꯥꯅ ꯁꯤꯟꯖꯕ ꯉꯥꯛꯇꯅꯤ. ꯂꯝꯀꯤꯠ ꯂꯝꯍꯥꯏꯕꯤꯁꯤꯗꯤ. ꯏꯄꯥ ꯏꯕꯨꯡꯉꯣ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ. ꯑꯗꯨꯒ ꯃꯣꯏꯁꯨ ꯎꯁꯤꯠꯃꯟꯗꯦ. ꯏꯪꯕꯅ ꯇꯞꯅ, ꯑꯆꯨꯝꯕꯅꯤ ꯏꯅꯤꯡꯊꯧ. ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯁꯣꯏꯗꯕ ꯂꯥꯟꯗꯕ ꯉꯝꯕ ꯅꯠꯇꯦ. ꯍꯥꯟꯅ ꯁꯣꯏꯈꯤꯕꯗꯨ ꯁꯣꯏꯈ꯭ꯔꯦ ꯈꯪꯂꯕꯗꯤ ꯁꯦꯝꯗꯣꯛꯄ ꯉꯝꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯑꯐꯕ ꯑꯃꯅꯤ. ꯇꯨꯡꯗ ꯑꯃꯨꯛ ꯑꯅꯤꯔꯛ ꯁꯣꯏꯔꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯉꯥꯛꯇꯅꯤ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯇꯧꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ. ꯅꯤꯡꯊꯧ ꯂꯝꯉꯥꯛꯄ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯌꯥꯏꯈꯣꯝꯕꯅ ꯃꯆꯜꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯅꯕ ꯃꯐꯝ ꯊꯤꯔꯛꯄꯗ ꯏꯪꯕꯗ ꯃꯆꯥꯅꯨꯄꯤꯕꯨ ꯄꯤꯅꯅꯕ ꯈꯟꯅꯔꯦ. ꯌꯥꯏꯁꯅꯥꯗꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯄꯦꯟꯅ ꯍꯔꯥꯎꯖꯩ. ꯏꯪꯕꯁꯨ ꯃꯇꯤꯛ ꯊꯣꯛꯅ ꯑꯉꯝ ꯑꯊꯧ ꯑꯣꯏꯕꯒꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕꯒꯤ ꯋꯥꯅꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈ꯭ꯔꯦ. ꯌꯥꯏꯁꯅꯥ
ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯖꯔꯛꯇꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯅꯦꯝꯕꯣꯛꯅ ꯃꯃꯥ ꯁꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯃ ꯌꯥꯏꯁꯅꯥꯅ ꯏꯪꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ, ꯆꯨꯝꯃꯤ, ꯑꯩꯒꯤ ꯅꯨꯄꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯍꯩꯗꯤ ꯋꯥꯍꯩꯅꯤ꯫ ꯑꯗꯨꯗꯤ ꯏꯟꯖꯥꯡꯁꯤꯗꯤ ꯂꯪꯈꯥꯏꯈ꯭ꯔꯒꯦ꯫ ꯅꯨꯡꯁꯤꯇꯦ ꯆꯣ꯫